एम विश्वकर्मा स्कीम हौदोखिबा चाही अमा मपुंग फारकपगा लोइनना स्कीम असिना पीरिबा खुदोंचाबसिंग प्राइम मिनिस्टर नरेंद्र मोदी ना बेनिफिशियरीसिंग दा खुचिनबगी ngase महाराष्ट्र के वर्धा नेशन की थाकता पांगथोकपा थौरमगी सरुगमा ओइना मणिपुर दा सो इम्फाल ईस्ट डिस्ट्रिक्ट की डीसी कॉम्प्लेक्स दा लेबा स्टेट इंस्टीट्यूट ऑफ रूरल डेवलपमेंट SIRD दा पांगथोखरे Manipur Society for Skill Development, Department of Skills, Labor and Employment and Entrepreneurship na sinduna pangthokiba thoromaduda Imphal East District ki DC Khumanthem Daina, District asigi Additional DC N Johnson, Imphal East District Jila Parishad ki Chairperson P December amade SLEE ki Joint Secretary Hana Kamaina Chingbana President Member oina saruk yakhe India Bumbada Pungpham Amatada Pangthokiba Thoromaduda SIRD Manipur na training pikraba scheme asigi beneficiary singda certificate amade loan gi sanction amount sing khujinakhe Thoromaduga mari leinana Imphal East District ki DC Khumanthem Dainana hai PM Vishwakarma scheme se India के Prime Minister Narendra Modi na mamang chahi lising ani kolumdoi ge September 13 ta hongdokhibane scheme asigi makhada khutsa haibagi tongan ba trade 19 da benefit sing pire ngasi pangthokliba thoram ase maru oina scheme asigi makhada training fangkraba beneficiary sing da certificate amade loan ge sanction amount sing khutsinabane thoram ase India ke tongan ba mafam sing da pangthokle Thauram asigi maru oiba mapung oiba thauramna Maharashtra ke Wardha da Prime Minister Narendra Modi na saruk yaduna pangthokle Imphal East District ki oina scheme asigi damak miyoi listing 15 ga chatre kuntha taruk na apply tawrakhe applicant sing ado tongan ba stage ahum thokna verification chatharaba matungda scheme asigi beneficiary khandokpagi thabak chathabane khalaba beneficiary sing ase numit 5 natraga numit 8 ni ge training pibagi thabak pangthoke loinana lupa lising 15 rongi khutsu khulai phanghanbagi khudong chaba supire training phanglaba beneficiary sing asina makoi gi sinpham adu hena chauthokna ba bank tagi loan lawba yabagi khudong chaba su pire scheme asigi khudong chaba si miyamna lawbiyo haina mahakna makhata khi Imphal East ki oina haizarabada khoi punna Vishwakarma gi application lakhibasi 15,000 gi mathakta 15,736 application lakhi kwa si gi application lakpasi kamaina enroll tauge habada khoi gi common service center singda aduga masa gi Aadhaar authenticated tawraga adigi akhoina shun khangbirang mamang da sumayama awareness program ma tawjagidana ko adugi aduda khoi scheme enrollment tawgani duga stage ahum verify tawro matungda khoi hariba khoi approvals laura kanda khoi training na chingba hariba scheme asi yamna dukimatik khoi gi unorganized sector thabak tawjariba miyoi singi damakti praja gi damakta diam kana ba scheme ni na BM Vishwakarma gi enrollment hosina makha chathari na mayam khoi ngasi gi 1 year complete tawba singda ngasi already training ga phanglaba sing sidi Vishwakarma oirabani na makhoi gi phangmom thokpadu khoi government ki side gi su phangnana bagi thorang leizare duga atopa singsu enroll tawbiyu haibase haizani ngasi Thauram aduga mari laidana Imphal East District Jila Parishad ki Chairperson P December na hai masada khutsa haibagi gun laiba piyam na de khangbidraba sing piyam mangda puthokna chaukhatpa maikai da purakna bagi pandam da PM Vishwakarma scheme ase Prime Minister Narendra Modi na hudokibane scheme ase na ngasi de mamang da piyam na sakhangna khidraba khut haiba kaya da asa ama piduna makoi gi punsi da mangal ama pire scheme ase ki dama Government of India na lupa crore lising 16 ka kaithokle scheme asida yauriba tongan ba khutsa haibagi trade 19 asigi manungda chanba trade ama khanduna thabak phangdana lairiba singna scheme asigi kanaba ase lobina se scheme asi kumja lisingani kuntaret lisingani kunganipan phauba chathagadaba ama oibna mamangda apply tawkhidriba miyoi singna apply tongna ba hona biyo haina mahakna makhata khi ahanba tada lupa lak ama loan lorogadi beneficiary jingna lising manga gi matakta samri nimfu tare interest hawkadabadu ministry na koida 667 ama khod hapchen birakpa adum tha khudingi ministry na
98% ꯂꯧꯍꯧꯕꯗ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ 90,000 ꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥ 19 ꯁꯤꯗ ꯍꯥꯏꯕ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯨ ꯁꯤꯡꯕ ꯂꯣꯏꯒꯅꯤ ꯃꯔꯝꯗꯤ ꯂꯦꯝꯍꯧꯔꯤꯕ ꯁꯤꯡꯒꯗꯕ ꯋꯥꯠꯄ ꯂꯨꯄꯥ 10,000 ꯗꯣ ꯃꯗꯨ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯞꯄꯛꯄ ꯑꯩꯈꯣꯏꯒꯤ ꯁꯕꯦꯟꯁꯟ ꯏꯟꯇꯔꯦꯁ ꯍꯥꯏꯕ ꯁꯕꯦꯟꯁꯟ ꯏꯟꯇꯔꯦꯁꯇꯨꯅ 10,000 ꯑꯃꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯄꯥ ꯂꯥꯈ ꯑꯃꯁꯦ ꯁꯤꯡꯕ ꯂꯣꯏꯕꯅꯤ ꯊꯥ 19 ꯗ ꯑꯗꯨꯒ ꯅꯦꯛꯁ ꯇ꯭ꯔꯥꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯈ 2 ꯃꯨꯛ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯔꯤꯄꯦꯃꯦꯟꯁꯤ ꯐꯖꯅ ꯔꯦꯒꯨꯂꯔ ꯑꯣꯏꯔꯒꯗꯤ ꯂꯨꯄꯥ ꯂꯥꯈ 2 ꯗꯒꯤ ꯂꯥꯈ 3 ꯐꯥꯎꯕ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯏꯅꯤꯁꯤꯌꯦꯜ ꯑꯥꯎꯠꯂꯦ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ lupa lising crore lising trahumdoi 13,000 crore sanction tawre aduga masi tam si 2027-28 phauba hybrid sahi magagi matam sida akoina thaba yai masimak thahudra loi haiba leite 2027-28 phau haiba PM Bisakam yojana se masi chatnagani महाराष्ट्र की वर्धा की प्लेनरी हॉल दा प्राइम मिनिस्टर याउना पांगथोकपा थोरमदो वर्चुअल के खुदांगदा सरुक याबगा लोइनाना स्कीम असिगे मातांगदा प्राइम मिनिस्टर नरेंद्र मोदी ना लेबाग असिगे मियामदा पीबा पाउजलदो ngasiगे थोरमदो दा सरुक याखिबा सिंगना पुन्ना तामिनखे